Bilang tabiru khoi pun waktu image TV na taram na oksa bukan loja na Brajesh Kumar na khurumjari Sigi maroyo pauda Bishnupur district ki Khujuwan tabida khulngakpa khunja ahum kuki khulai pai singna hatok piramba laikhidraba mioi ahum gi hakchang ngasi rimsagi masa masagi mayum tamna purakpagi lambida miyamna leisu kattuna ikai khumnaba utkre Thawal district ki Kiam Litan Pokta Naunsawa Health and Wellness Center ama ngasi MLA ke Megachandrana changakre Abujam Ronaldo Mishiga Mari Lenana Hairokta Ban Chathakre National Highway 102 Wangjing Lamding Kaitelgi Saruk Singh the Su Sathok Chasinda Ating Wathamki Lohinana Nationalist Congress Party ki Rebel Faction ki Luchingba Ajit Power NCP dagi Tanthokre Mapung Oyo Pop Lobirasi Bishnupur District ki Kumbi Kendra ki Manung Chanba Khujuwan tabida tha asigi tang amagi ahing nungai matung pung tarani thwa mi taram tabada masagi khul ngak dingai da kuki khulai paibsingna hatok piram laba Khujuwan tabidagi mi ahum Norem Rajkumar sahi kulumdoi apokpa Sanjoy Ningombam Ibomsa sahi kuntrani thwa apokpa Iboton amadi Hawbam Ibosa sahi kuntra manga apokpa Kesogi asibaksa ngasi Rimski moktagi aroi mathong mangam pangthok nanabagi damak masam sagi mayum tamna purakpagi Tedim lambida jamla miyamna thoktuna leisu kattuna ikai khumnaba utkre ngasi Imphal gi mayum tamna purakpagi tedim lambigi nak yat leptuna miyamna laikhidraba athoba ahum adubu leisu katnaba ngainaki Nambol Oinam Kainau Bishnupur Ningthaukhong Thinungai Fuwala Moirang Kumbi Wangu Terakong Wangu Sabal Khujuwan tabina singba khul singi miyamna lambida thoktuna athoba sing asigi thawai yaudraba haksangda miyamna leisu kattuna mitlu dagi piranga loyana mapugi leikolda ingna sikna leirunaba thonijaki ngasi Manipur Police amasung Central Security Force ki apunba team amana Kangpokpi Imphal West amasung Chuchampur District ki mafam singda saramba bunker mari thugai hari Thawal District ki Kiam Litan Pokta Naunsawa Health and Wellness Center Kiam Litan Pok ki building ngasi honuwi matung ina Wangkim Kendra ki MLA ke Megachandra Singhana rivol kaktuna sangakre Ministry of Minority Affairs ki Pradhan Mantri Jan Vikas Karyakram PMJ VK Multi Sectoral Development Program MSDP scheme gi senthang makhada lupa lak yangkhai sangna Saba Health and Wellness Center Kiam Litan Poki building sangabagi thoramda Wangkim Kendra gi MLA ke Megasandrana athoiba mithunglen CM Thawal Dr. Wainokul Singhana thoram mapu ISWC Kiam Litan Poki MO Dr. Ruhana Sahani amadi TMC Ward number 14 ki councillor Thingujam Sangitana akhana mithunglen sing oina saruk yakhi athobe mithunglen gi warol da MLA ke Megachandra na hai lamdam asida hojik thokliba tangdu leitadaba phibam asida ana ayak yaulabasu sathok chasin gi khudong sadaba kaya leibana miyam da chauna awaba mayoknari phibam asida miyamna center asi sanga biduna miyamna thengnariba awaba sing asi kohan binanaba Hajarak padagi tangai fadana ngasi achamba thorum amma pangthoktuna sangabani ana layangsang haibasi landi matamdasu yamna maru oiba tangai fadaba amani ngasi sangariba ana layangsang asina irang manung asi dakakta natana miyamda kanaba kaya panghalagani center asida hida
na layengba khakta natana yoga ki khudong sawase phanghalagani kanabasing asi miyamna lobiduna haksang phana nada yektana lebiu haina MLK Megachandrana miyamda thamki mahakna makhata na hai matam amada CIC Yaipokta sub center ama leirambani miyam ki khudong sananaba gidamakta mahakna khaidurok mafam asida thambani masina miyamda yamna khudong chahalagani haiki panbayai ngasi sangariba building asi district rural development agency thawal na implement tawgani akogi hana kasamada barada leibudu masigi machine kai akogi machine kai thambam pokum leitaba adi facility me am sigi awaba me leibasida sangarasi haina kana harapadagi simatamdi patri adubu akoi health center haidu sidi war matam dasu adum akoi health center sidi leitabe yadabanina masi adum akoi pitna adum sangara sena sangari yoga ji facility su dum leitui makom siam chare hojik manipur ki oriba fibam asida chief minister na resignation tawgani tarombagi maramda kaksing amasung thawal gi miyam palakpasi laibak thibani condemn tawi haina Kaksing Kaitel apunba imalop ki secretary gi Chirol amana phongdrokli Chirol achina hai leibak mapi mapa oirga Manipur da kuki narco terrorist na mi hatpa yum mai thaba awa ana kya nanghanba lanjan nahan bagi thodok thorakpa tha ani pharaba phawbada hairiba thodok sing asi lebhananaba mapung phaba thabak amata lokhalaktabana khoishaunarba miyamna chief minister gi EPG mai thabani madu miyam gi democratic oiba khongjang amani hojikchu chief minister na Manipur da tangdu leitanaba thabak lokhatpiu mai lei parenga loinana taramna okchage nupa thokna isagi pirep isana lobiu atopana insinbagi mong manba thong tobiganu Laibak miyam na chief minister da thamba thajaba manghan biganu Manipur Santi Ohenbiu Kakching district leiriba relief camp kumar panda mioi lising mariga chahum amadi irang sina sohalaba serau sugnu yupam sing dan nongmata sut laktana yengsin biradaba asi miyam na nungaijade Manipur da lawsing uba yanaba akanba khongjang lokhatpiu kariguma masina taduna ona tainabada mathang sahida sak tangba thohalabadi madugi Texas chief minister na masana logadabani hari Manipur lainga ki lusingba chief minister and Birena security akan ba section thorang lokatuna Manipur gi singkhong chingya da leiba labuk sing low uba yahalagani haina phongdok ki wafam adu irang asina maram oirga kuki militant singna mayum makai mai thadok pikraba amadi kuki militant singi kahian ba thawong maram oiraduna mayum makai thadok tuna hojik lanjelaktuna relief camp singda leiba miyam da chamanaba phawi haina kakching chumnang da leiba indoor stadium da changjapam loduna leiba inmate singna ngasi pangmi singa unaba amada phongdurokli pangmi singa unaba aduda serodagi lanjelaktuna indoor stadium kaksingi relief camp ta changjapam loduna leibi maibam Vidyarani Kobi nupi amana phongdurokpada Manipur thokliba irang asida kuki militant singna tampaki khul kaya mai thadok piba amadi nomaina kaptuna misam kaya hatpi bagi lanjenar Krabasing hojikchu awaba phim amada leiri chief minister Birena Manipur da tangdu leitaba phibam da hanjilakle lowsing panba yargani low suba hobiro haiba asi isana isagi mangpham tawjero haiba chap manai sero amasung sugno da kuki militant singna nomai kapa yummai thakiba matamda Assam Rifles singna kanbibagi mahutta ekoida oina nongmai phawba kapsilaki masina maram oiraga air da miyam na thajaba amata thamde sugnu amadi serau area da hujikchu kuki militant singna bunker sajilakpa leptri masigi sumatakta khul thadoktuna chen khabasing kakching da wangjing da thawal da amadi arab pampham kaya da changjapam logduna leinari masida su kamdauna hangat handa satuna kamdono lowsing urugadoribano lowsing palu hairabadi kuki militant singdagi su hana kudakta lokthou singkhong chingya da kuki militant singna sajilakliba bunker sing lokthou aikhoigi mai thadok pikraba yum sing hana sabiduna tangdu leitana hana leihanbiu amasung singkhong chingya da state ki security force hana ningkhina thambiu maduna trabadi lowsing panba ngamloi Lawan thagi matam asida lowsing suhodrabasu yaroi dabanina matam sana lengakna lokhatpam thokpa thabak sing lokhatpiu maduna trabadi mathang sahida sak tang ba thokpa sujai phongduraki
बंकर सागलीबसिंगसे लोइना तकथोकपिग्रो अखोई युम कै सारगा अखोई मफमदुना नेना ताना अरैब खरा सूरा नोमगा चाजरगा हिंगबदो अखोई पामी लौ उबंगा मोय अखोईगिदी सू लौथोकपियु इरांग खुदकता नेमहलु अदुगा अखोईगी चिंखोंग चिंया नकपा एरियासिदी अखोईगी मणिपुर फोर्स ना ngahanbiyu asini अखोईना हाइजनिंगबा आइबो मणिपुर की चिंया नकनबा लैबा खुनसिंगदा खुनजासिंगना खुन ngaklibा असिदा लान ngakpada mateng pangnabgidamak nongmai maru piu haina ngarang khambokta laiba third IRB camp ta miyamna thomjan khiba ihouda nongmai na panbadagi laikhidraba hairok part 3 kabo lekai dagi abujam Ronaldo sahi contract apokpa laikhidraba ibungogi misiga mari leinana ngasi hairok khun pumbada banchathakre hairok yamlo miyam tholaktuna National Highway 102 gi wangjing lamding kaithel gi saruk sing lambi thingbaga loinana wangjing kaithel animak sinta leban kre khongjang asina maram oirga National Highway asigi wangjing phauduna lakpa achat ok sing sangai yongpham khun phauduna chatnakhi khongjang aduda saruk yarambi khundongbam sini kobi amana phongdorokpada third IRB na ngasi Manipur kananabgidamak miyamna changsilliba lanpham asi mayek chekna khangamdaba asi laibak yam thibani aikhoigi chingkhong singaga nakna balairiba khun sing asibu ngaknanabugidamak kananabugidamak third IRB da mateng nirubagidamak Ronaldo atamnana tamthina hatpiba haibsi yamna pende kuki singna maitai singbu leptuna hatnabu hotnariba aduga amaromda Indian Army singna combing operation sathaduna aikhoigi isa inauk singbu pukning hanthaliba kaya pendaba kaya miyamna phawriba asi third IRB na khangdaba asi pende ngasi changchiliba khongjang asi JSC ga lenga ka yanaba phirep ama khangdriba phawba changchin khigani haina phongdorokhi ngarangi laibak thiba thokhan ningdaba thokdok thar IRB wangban da laiba IRB post asida handak hoijuman da thokliba lan numit nini humni chatharaklaba lan ngakliba khunjajing na marugi awat pa lairaklaba matamda khunjajing na lan phamda season na ba maru piyo ana changluba khunjajing bu control tawbagi mahutta moina makhutta pairiba khulaina kapthorakpadagi micham praja hatpa thodoktuda laibak thiraba ikhoigi isa abujam Ronaldo na maram chadaba thar IRB gi ka henba thawongda laikhidaba thodok adubu piendaba ga loinana ngasi aikhoina lambi thingbagi khongjang ngasi changchin mani maramdi hojik Manipur da lairiba thodok wa thong lanpham mase thar IRB gi mana kongda tadrabrab sine Article 355 की मरमदा यूनियन होम मिनिस्टर अमित शाह अमदी मणिपुर की चीफ मिनिस्टर एन बिरेन मणिपुर असी तमथीबा मिहातपुंग ओनहल्ले मणिपुर लेंगाक असी लैरिबा मानबगी वानी मखोइगी मथौ पांगथोप ngамखिद्रे लुरबा तानफम असिदा मणिपुर की CSO सिंगसु मटिंग लेना थबक तौबा ngamsilaktre ayamba kadaida laikhrabano khangdre haina social activist thonawjam Brindana phongdokre reason for the current Manipur crisis and the way out haiba hiramda langthawal nambul mapal apunba tengbang lopna sinduna langthawal mantri khong mai laikai community hall da pangthopa tharomda resource person oina saruk yarduna mahakna wafam asi phongdokhibani mahakna makhatana hai Manipur da article 355 ki marumda ngasidi Manipur da Amit Shah amadi Manipur ki chief minister na kada so lonsin bagum thamlaga amukta tawkhidriba mawngda Manipur asi mihatpung onthokle Manipur da lengak leibra haibasi achobo wahang ama oire tanja asida miyambu lusingba lengak ta pressure pigadaba CSO ayambasu ukhidre masi laibak thibani haiki mahak namakhatana hai Manipur da thariba popi sing asi maru fangna muthatnaba hotnabada ngamgani haibge thajaba laisilaktre ngamba tarabasu matam kaya changlagani ngalingai matamda lengak na popi phongna tharakpa matamda mana tasin nadana khangsin nadana laithokhi maramdi popi thaba drugs karbar tawbada lengak ki chukli paiba phamnaiba kaya yawbuna makoi masel atamnana amata oikhibana aruba fibamda lehenbani curfew lauthoktingai nongmai kapnaba leptringai internet shutdown tawringai manungda Manipur gi irang asi ingtappa purakle haiba yananaba pikli bangang singbu school kahaliba asisu angakpani haiki thadana aikoida ta oraga
makoi election ng kana o naraan. Perhaps masih ako lang tuwamba mami kana o sila sa kiba kang musun go. Kung amuka sa mga ako nakahan ng mga bayay. Bakit mali na kunyas ini. Mui muka kaya kalas o kabe na muro sa whatever niyami wakil di thang na yeto niya video di ko na lahat ay boss. Adagi sunta ni next election state assembly ki 2027 sahi mari wali sahi mari jidari mamaya unta habi ne ako si kaya ka go ma Thorom aduda Langthawal Ningomam GP ki Pradhan NK Ganga Langthawal Mantri Khong Naurem Lekai GP ki Pradhan Ahibam Sunanda Saruk Yakiba Loinana Handaki Lanpam Asida Mama Lebaki Damak Tawai na Ponta Pikraba Athoba Singh from the Min and Itumina Leptuna Ikai Kumna Basu Utki Kuki Militant Singa Chatnari Basu withdraw Taugadabani Haina ngasi Kokomegi Makada Kanglipak Women's Welfare Association the Young Development Sports Organization Amadi Nupi Chaukat Khongthang Lup Thawal Wangmataba Mathak Laikai Nasu Thawal Wangmataba Litan Makhwang da Wakat Pham Chatakre Assam Rifles Lok Thu Aikoi Santi Pami Kuki Militant Singi Su withdraw to Haina Thaba placard kaya Sinaduna Chataki Wakat Pham Aduda Saruk Yakibi Nupi Chaukat Khongthang Lup Thawal Wangmataba Mathak Laikai ki secretary Wangjam Bembem na Phongdok pada Aikoi Santi Pami Su asi withdraw to view Lambi Sorokta Imaibel Singh Thopi da Kanu Haina Lengak Ndi Haibire Adabu Lairiba State Force Amdi Center Dagi Lakliba Security Singh Asinadi Miyam Gi Aipana Bathabak Taubu Ude Aikoi Yamna Ware Ikai Kumna Zarba Chief Minister na MLA Singhi Apun Bapangal Amat Sagat Piduna Atubada Lamdam Asida Santi Purakna Nabahon Abio Haina Phongdolaki Ngasi Manipuri Kanbalok Makal na Sinduna Assam State Asigi Kasar Karimganj Hailakandi District of Asida Kundariba Manipuri Singhi Kul Chama Kontra Manganda Hauzik Manipur Tokliba Kangluki Irang Asina Maram Oiraga Tangdu Laitadana Lairiba Asida Santi Purakna Nabagidama Wakat Mifam Pamkre Wakat Mifam Aduda No ST No race Withdraw Su No violence We want peace No disintegration in Manipur Stop narco-terrorism Seal Indo-Myanmar border Manipur NRC Chatnan View Haina Thaba placard Kaya Paidana Wakat Mifam Pamki Manipur Mapam da Wakat Mifam Pamkiba Miyoi Singna Manipur da Santi Puraknaba Kuki Militant Singa Chatnariba Su Lokthokpa Asina Chingba Pendaba Wapam Kayasu Phongdurakli Wakat Mifam Loiraba Matung Kasar Lakipur gi Konjeng Laikai Guest House da Pangthok Kiba Paugi Mifam da Makal gi spokesperson Arambam Nanda Babu retired ACS na hai Khungang Khuding Magna Chap Manaba Memorandum Amamam President da India da ngasi Pisin Kre Memorandum Aduda Atu Matam da Manipur da Santi Purakpa Manipur gi integrity Kahin Bidaba Atu Matam da NRC Sanahanduna Mapandagi Changlakpa Mitop Singbu Khandokpa Maitei Singna Taliba Scheduled Tribe Asibu Pibiba Atuba Matam da Singlem na Panba Yaba State Ama Ohen View Haina Phongdoki Makatana Haikibada Manipuri Kanbaluk Makalna ngasi Sinjaduna Pangthokliba Wakat Mifam asi Karigumba Manipur government amadi central government na tabidaduna Tha ani chupna waduna laidiba miyambu amuk hanna awabada thambiba tarbadi makha taba akanba mawungda khongjang changsilakani haina makalgi spokesperson Arambab Nanda Babu retired ACS na pamisingda phongdokhi Bangladesh da Manipur gi Maitai Masa MBBS tamba Mahiroi Singna Maitai Ichil Nau Singa Naknaba Mari Ama Sagat Pagi Khongchat Amasung Manipur da Santi Hanjalatna Bagi Mapuda Thauni Jakri Bangladesh da Kundariba Manipuri Maitai Singa Manipur dagi Bangladesh da Mahi Masing Tamliba Mahiroi Singa Henna Naknaba Mari Ama Sagat Minaduna I marigi isil inau singi nungsinaba puraknanaba thabak leptana chathabaga loinana imalaiba Manipur dagi Bangladesh ki Bogurada laiba TMSS Medical College da MBBS aroiba chahi amasung first year second year fourth year ki mahiroi ta Bangladesh ta lalon itik tawduna laiba Maitai Masa Success Guidance ki proprietor Khoirom Prosanto Amasung
Bisgau Manipuri Club BMC gi General Secretary Soraisam Utpolna Harau Taramna Oktuna Banu Gats Ramnagar da Laiba Manipuri Maitai Singna Kundariba Mafam Singda Makoigi Punsi Mahing Amasung Makoigi Yumlai Kairina Singbasu Yeng Bagaloina Wari Watai Sanaduna Imarigi Chilnaugi Nungsi Mari Sagat Mina Khatpaga Loinana Manipura Amuhanna Santi Hanjanabagi Mapuda Thoni Jabaga Loinana Hijam Irabot ki Mitamda Haikat Laikatsu Pangthoki Tha ani Sukraba Manipurda Chathariba Kanglopki Iranga Maram Oiduna Awaba Taraba Marala Jadraba Miyoi Singi Chananaba Matengi Damak Tripuradagi Puthiba Welfare and Cultural Society na Polam Khara Relief Camp ta Thakre ngasi Puthiba Mandopta Pangthokiba Achamba Thoram Amada Agartala Municipal Corporation gi Mayor Deepak Majumdar Corporator Hiraral Saha amasung Santona Saha Yauna Society gi Thaburin Singh Sarukyaki Polam Singh asi Speed Post ki Kuthangda Manipur gi Umanglai Kanbaluk Ukulda Thabani haidi ngasi Kungfu Road Ningthau Khongda Amukogi Unit ama oiba Yukobit ka Khusamnaduna Khojuman Tabida kun ngak le volunteers singi damak tengbang polam sing Kusinakre ngasi gi tengbang polam sing Kusinabagi thoram aduda Amukogi General Secretary Dr. Norendra Thokchom Yukobit ki General Secretary L Premjit amasung Angom Ronika Social Worker amasung Kungfu Road ki miyamna Sarukyaki Yukobit ki General Secretary L Premjit na hai Lekai ki kul ngak pat saruk yariba volunteers sing da pangba yaba mateng sing pangminasi Laibak asida santi hanjilakna naba hotnabada saruk yariba naha sing asibu mathona hapo ina tengbang polam sing asi khusinnabani haina phongdoki Bisnupur District ki manung sanba kha posangbam maning singya lokonda laiba lomi singda aki khang pibadagi lomi singna thabak suba ngamdre mipaiba poknare ngase uk chorakna pung 10 rom taba matamda kha posangbam maning lekai dagi masagi sahi kuntraum doi suraba Thoksom Ajit Kumar ko miwe amana ma ki apokpa Thoksom Jitian amadi manau nupa Ronit ko wa amaga loinana lorang sudun lairingaida nomoi paiba naha ama laktuna Kihan Khanglam Kiba Mong Asina Lomi Singh Thabak Suba Ngamdre Tasengna Kire Haina Lomi Thokchom Ajit Kumar na Phongdorokli Ajit Kumar na Makhata na Phongdorokpada Makoina Lofam da Tractor Khoibaga Loinana Lorang Suringaida Khulai Pai Myoy ama Sangsilaklaga Sangsilakpa ubadagi mahaki baba amadi manau nupaga makhoi ohum senduna lokchap amada lotlaga laiki Lofam adugi manakta singmi ama low linglaga lairamki makhoida hangbada angang ama airgun pairaga chatlami hairaki adubu makhoina angang adudi adum uba phangkidre lotkre Pau asi tabadi commando team ama laktuna yangchilaki aduga commando sing aduna air gunni kariyam ta pakat patau biganu haram laga chatkre hari Makhatana mahang hai ising leitabagi wabane irang marak asida lomi singna yamna wana lo unanaba hotnaringai cherak asida kana gumbana thorak laga lomi singda akiakang pibagi mawong asi yamna nungaijade haiki Irirbu Police Station na konba Thongju Kendragi manung sanba basikong lerak achobadagi ningombam Commandant Allies Kamaning Sahik Humpunipan apokpat let ningombam Rabaino ko myoy ama basikong amadi Koiro Thongju Part 2 anigi lonabada saba basikong thongdagi Imphal Turelda songthakhibadagi thiba khangre hari thabuk thokumdagi phangba pawgi matung inna myoy asi hana Manipur Police Department da thabak torambadagi pension phanglaba myoy ni ningombam commandant ngarang mahaki lekhidrabi loinabi ningombam ongbe Sorojini gi aroiba lana thoram loikibata Ngai hari hojauji Imphal Turelda songthakhibadagi thiba khangdana lairiba commandant Manipur Fire Service amadi lanai myoy kyana motorboat sizinaduna mahakna songthakhiba tureldugi akoibada thiba humbagi thabak kanna chathari ningomam commandant hojik mayum makai palaba machanopaga loinana masu phanglaba myoy ni hari
Nationalist Congress Party NCP gi rebel faction gi luchingba Ajit Pawar NCP dagi tanthokre rebel faction nadi makoina asengba party ni amadi election symbol su makoina pangadabni haina election commission da chithi ikre hari rebel faction gi da MLA kuapan aduga MLA tarapan khakta Sharad Pawar gi da ngahore hari oriba phibam asigi matungda NCP gi founder Sharad Pawar na haikibada masing yami yamdegi thodok palaite hokima tamda aikhoge MLA humpunipan ka kibada humpuni toina aikhoi bu thodok lamki adubu mikhal di makoi humpuni thoi manongda mari khaktamak ka ba ngamki aikhoi gina anoba mayam ama ka kibani makoina symbolu makoi gini hari adubu symbol di aikhoi gi oihogani ngasi utkiba Ajit Pawar bu sogatpa MLA kuapan adu disqualification taudanabagi oinadi MLA anigi masing walibani hari Aroibada Maroipo Amuhanna Bishnupur District ki Khojuman Tabida Kulngakpa Kunja Ahum Kuki Kulai Pai Singna Hatok Piramba Laikhidra Mioi Ahum gi Hakchang ngasi Rimsagi Masamasagi Mayum Tamna Purak Pagi Lambida Miyamna Leishu Katuna Ikai Kumna Utkre Thobal District ki Kiam Litan Pokta Naunasava Health and Wellness Center ama ngasi MLA ke Megachandrana Changakre Abujam Ronaldo Mishiga Mari Lenana Hairokta Ban Chathakre National Highway 102 Wangjing Lamding Kaitelgi Saruk Singh Dasu Chathok Chasinda Ating Bathamki Loinana Nationalist Congress Party gi rebel faction gi luchingba Ajit Pawar NCP dagi tanthokre Ngasi damakta di paudam pijaba mata asir loisinjare meyang tapir ba khwai punapu amuka hana khurumjari